ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯖꯤꯔꯤꯗ ꯆꯠꯄꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯤꯔꯤꯒꯤ ꯊꯥꯕꯜꯗꯣ ꯆꯠꯂꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯍꯥꯏꯗꯤ ꯖꯕꯔꯁꯤꯇꯤꯗ ꯆꯠꯄ ꯍꯥꯏꯕꯗ ꯃꯁꯕꯨꯔꯤꯗ ꯆꯠꯄꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏ ꯍꯁꯕꯦꯟꯒꯤ ꯃꯃꯥꯟꯅꯕꯅ ꯍꯧꯔꯛꯏꯅꯦꯕꯀꯣ ꯁꯤ ꯆꯠꯄꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕꯗꯤ ꯆꯠꯂꯣꯏ ꯍꯥꯏꯔꯒꯗꯤꯀꯣ ꯃꯣꯏꯅ ꯈꯟꯗꯣꯏꯕꯀꯣ ꯑꯩ ꯃꯥꯏ ꯅꯨꯄꯤꯅ ꯆꯥꯗ ꯇꯧꯔꯤꯅꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯇꯩꯁꯤꯡꯅ ꯐꯦꯃꯤꯂꯤ ꯉꯥꯛꯇ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯃꯨꯡꯖꯥꯎꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯥ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯣꯏꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯣꯛꯑꯒꯅ ꯑꯩꯅ ꯉꯝꯃꯤꯅꯦ ꯍꯥꯏꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯅꯨꯄꯥꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯩ ꯆꯠꯅꯤꯡꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗꯒꯤꯀꯣ ꯑꯗꯣ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦꯕꯀꯣ ꯂꯥꯏꯐꯇ ꯑꯃꯨꯛ ꯆꯠꯇ꯭ꯔꯤꯕ ꯖꯤꯔꯤ ꯊꯥꯕꯜꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦ ꯆꯦꯟꯃꯤꯟꯅꯔꯁꯤ ꯄꯨꯡ 10 ꯇꯥꯏꯁꯦ ꯑꯥ ꯌꯧꯕꯗ 11 ꯌꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯁꯤꯡꯗꯣ ꯃꯤꯖꯥꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯃꯤꯟꯁ ꯍꯥꯏꯕꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯗ ꯃꯇꯝꯗꯨꯒꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯗꯕ ꯍꯥꯏꯒꯤ 와 데코레이션 ꯐꯖꯩ ꯍꯦꯟ ꯁꯦꯝꯗꯤ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯤ ꯇꯤꯟꯗꯕ
ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯌꯧꯗꯦꯕꯀꯣ ꯑꯗꯣ ꯊꯦꯡꯉꯦꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ